ꯑꯩ ꯑꯃꯨꯛ ꯍꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯈꯟꯖꯔꯛꯄ ꯉꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ꯭ꯔꯦꯀꯣ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯈꯤꯕ ꯋꯥꯈꯜꯅꯤ꯫ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠ ꯆꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯋꯥꯈꯜꯗꯒꯤꯁꯨ ꯀꯟꯕꯤꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯈꯤꯕ ꯑꯋꯥꯅ ꯄꯥꯡꯒꯜ ꯆꯣꯛꯊꯅ ꯋꯥꯔꯕ ꯀꯌꯥ ꯑꯗꯨꯕꯨ ꯈꯪꯖꯕ ꯉꯝꯅꯕꯒꯤ ꯄꯥꯡꯒꯜ ꯄꯤꯕꯤꯈꯤꯕ ꯏꯁꯣꯔꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯂꯛꯇ꯭ꯔꯕꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯀꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯃꯟ ꯇꯣꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯌꯥꯝꯅ ꯀꯥꯎꯊꯣꯛꯀꯜꯂꯤ ꯑꯃꯁꯨꯡ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯅꯤꯡꯁꯤꯡꯒꯟꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯥꯒꯠꯆꯩ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯈꯛ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯩꯅ ꯐꯝꯅ ꯑꯩꯒꯤ ꯃꯥꯡꯖꯈ꯭ꯔꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯈꯟꯖꯕꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯇ ꯃꯉꯥꯏꯔꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯍꯤꯡꯕꯗ ꯅꯨꯡꯉꯥꯏꯔꯕ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯃꯐꯝꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯌꯨꯝ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯥꯡꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯇꯅ ꯑꯇꯥꯡꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯃꯗꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯒꯤ ꯏꯆꯦꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯛꯂꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯆꯔꯦ ꯑꯃꯁꯨꯡ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯗꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯗꯒꯤ ꯑꯃꯨꯛ ꯅꯤꯡꯊꯤꯖꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯤ ꯑꯇꯩꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯔꯛꯄꯒꯤ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯕ ꯉꯝꯖꯈꯤꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯇꯝ ꯀꯌꯥ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯀꯦꯞꯇꯦꯟ ꯀꯣꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯍꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯈꯠꯈꯤꯕꯗ ꯂꯩꯔꯤꯕ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯐꯪꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯁꯀ꯭ꯋꯤꯠ ꯄꯥꯇ꯭ꯔꯁꯤꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯑꯊꯣꯡꯕ ꯁꯥ ꯑꯃꯁꯨꯡ ꯁꯣꯗꯥ ꯋꯥꯇꯔꯅꯆꯤꯡꯕ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯗ ꯋꯤꯁꯀꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯂꯥꯏꯕꯛ ꯐꯔꯦ, ꯑꯋꯥꯕ ꯀꯣꯛꯂꯦ ꯍꯥꯏꯅ ꯐꯥꯎꯅꯈꯤ꯫ ꯑꯩꯗꯤ ꯆꯣꯛꯊꯃꯟꯕꯗꯒꯤ ꯌꯥꯝꯅ ꯆꯥꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ, ꯆꯥꯛ ꯂꯥꯝꯕꯁꯨ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯤꯁꯀꯤꯒ ꯁꯣꯗꯥꯒ ꯊꯛꯆꯤꯟꯕꯗꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯗ ꯇꯦꯛꯈꯠꯄ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯕꯗꯒꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯌꯥꯎꯔꯛꯄ ꯗꯥꯛꯇꯔ ꯑꯗꯨꯅ ꯐꯤꯖꯦꯠ ꯑꯃꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯍꯤꯡꯂꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯀꯦꯞꯇꯦꯟ ꯀꯣꯂꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯦꯝꯅ ꯈꯛ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯃꯥꯏꯜ 10 ꯂꯥꯞꯅ ꯆꯠꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯎꯅꯗ꯭ꯔꯤꯉꯩ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯅꯧꯕ ꯊꯨꯡꯐꯝ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃ ꯇꯥꯟꯅ ꯃꯈꯣꯏ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯒꯤ ꯆꯦꯟꯈꯤꯕ ꯃꯤꯁꯛ ꯑꯃꯅ ꯀꯦꯞꯇꯦꯟ ꯀꯣꯂꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯕꯗ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯈꯪꯍꯜꯂꯨꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯗꯨꯗ ꯂꯝꯃꯨꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯤ
ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯃꯛꯇꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤ ꯃꯥꯏꯜ ꯈꯔ ꯂꯥꯞꯅ ꯆꯠꯂꯕ ꯃꯇꯝꯗ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯃꯈꯣꯜ ꯇꯥꯔꯕꯗ ꯑꯩꯈꯣꯏ ꯄꯪꯂꯥꯞ ꯂꯥꯞꯂꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯊꯨꯅꯃꯛ ꯃꯍꯥꯛ ꯂꯥꯟꯕꯟ ꯑꯗꯨ ꯎꯕꯗ ꯃꯇꯝ ꯆꯞ ꯆꯥꯅ ꯆꯤꯟꯖꯥꯛ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯏꯇꯦꯡ ꯄꯤꯕ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯤꯕ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒ ꯄꯨꯡꯈꯦꯟ ꯈꯦꯟꯅꯔꯦ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯕꯁꯨ ꯆꯤꯟꯖꯥꯛꯁꯨ ꯁꯤꯐꯥꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯛ ꯍꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯔꯥ ꯍꯦꯜꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯋꯥꯕ ꯋꯥꯐꯝ ꯂꯩꯔꯛꯇ꯭ꯔꯦ 94 ꯁꯨꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯕꯤꯌꯔ ꯑꯃꯁꯨꯡ ꯀꯣꯀꯣꯋꯥꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤꯕ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯩꯍꯥꯛꯇꯤ ꯑꯇꯩ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯈꯔꯁꯨ ꯀꯥꯡꯕꯨ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯂꯝꯃꯤ ꯄꯣꯠꯁꯤꯡ ꯑꯗꯨꯗꯤ ꯁꯝ ꯍꯥꯠꯅꯕ ꯕ꯭ꯔꯁ ꯇꯛꯊꯣꯛꯅꯕ ꯁ꯭ꯄꯣꯟꯖ ꯑꯆꯧꯕ ꯁꯥꯝꯇꯨꯒꯤ ꯈꯣꯡ ꯃꯣꯖꯥ ꯑꯁꯥꯡꯕ ꯖꯨꯔꯥ ꯑꯃ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡꯒꯤ ꯈꯣꯡꯎꯞ ꯈꯔ ꯑꯃꯁꯨꯅꯤ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨꯗꯤ ꯁꯥꯡꯈ꯭ꯔꯦ ꯐꯨꯠ 1.5 ꯑꯗꯨꯒ ꯃꯔꯥꯛꯁꯨ ꯄꯥꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯛꯅꯤꯕꯁꯤꯡꯗꯤ ꯄꯣꯠ ꯈꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯖꯦꯡ ꯑꯁꯤꯁꯨ ꯆꯥꯎꯅ ꯄꯣꯝꯂꯕ ꯃꯔꯝꯅ ꯑꯔꯥꯎꯕ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯆꯥꯗꯕ ꯑꯣꯏꯔꯝꯗꯦ ꯄꯨꯡ ꯈꯔ ꯑꯩꯈꯣꯏ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯃꯇꯥꯛ ꯌꯧꯅꯕ ꯑꯃꯨꯛ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯈꯤ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯕ ꯃꯔꯝꯅ ꯑꯩꯕꯨꯗꯤ ꯗꯣꯂꯥꯏ ꯑꯃꯗ ꯄꯨꯊꯕꯤꯔꯛꯂꯦ ꯊꯨꯡꯐꯝ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯁꯥꯃꯨ ꯑꯃꯁꯨꯡ ꯂꯣꯂꯥ ꯀꯌꯥ ꯂꯩꯔꯝꯕꯗꯨꯁꯨ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯑꯗꯨ ꯀꯦꯞꯇꯦꯟ ꯀꯣꯂꯤꯅ ꯂꯨꯆꯤꯡꯕ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯦꯞꯇꯦꯟ ꯀꯣꯂꯤꯅ ꯈꯪꯂꯛꯄꯗ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯇꯥꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯍꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯜꯂꯕ ꯂꯝ ꯑꯃꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯕꯗ ꯈꯔ ꯂꯨꯕꯒꯨꯝ ꯊꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯟꯅ ꯆꯩꯅꯕ ꯂꯩꯇ꯭ꯔꯕ ꯏꯪꯂꯕ ꯃꯐꯝ ꯑꯃ ꯃꯥꯜꯂꯝꯃꯤ ꯁꯣꯛ 1964ꯒꯤ ꯅꯤꯡꯊꯝ ꯊꯥꯗ ꯑꯩꯍꯥꯛ 94 ꯁꯨꯕ ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀ ꯂꯣꯏꯅꯅ ꯁꯤꯂꯣꯡꯗꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯐꯥꯏ ꯔꯦꯖꯤꯃꯦꯟꯠ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯜ ꯈꯣꯡꯅ ꯆꯠꯄꯁꯦ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯤ ꯑꯩꯈꯣꯏ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯒ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯠꯂꯤ ꯁꯤꯐꯥꯏꯒꯤ ꯄꯨꯔꯛꯄ ꯆꯥꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯔꯝꯃꯤ ꯑꯌꯨꯛꯇ ꯀꯣꯀꯣꯋꯥ ꯊꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯆꯔꯥ ꯑꯃ ꯕꯤꯌꯥꯔꯒ ꯂꯣꯏꯅꯅ ꯆꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯅꯔꯦ ꯑꯃꯁꯨꯡ ꯑꯌꯨꯛꯀꯤ ꯕꯦꯡꯒꯨꯜ ꯈꯣꯡꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯝꯗꯦ ꯆꯣꯛꯊꯕꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯒꯗꯧꯔꯕꯅꯤ ꯆꯤꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯝꯃꯤ ꯑꯃꯁꯨꯡ ꯀꯁꯥꯔꯒꯤ ꯂꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯍꯛꯆꯤꯟꯅ ꯁꯥꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯏꯪꯕꯅ ꯍꯛꯆꯥꯡ ꯑꯁꯦ ꯆꯤꯡꯁꯜꯂꯝꯃꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯞꯅ ꯆꯠꯄꯅꯦ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯝꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯍꯤꯡꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯈꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯄ ꯃꯥꯟꯕꯁꯤꯁꯨ ꯍꯩꯅꯗꯦ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩ ꯑꯁꯨꯝꯅ ꯃꯔꯛꯇ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯔꯥꯞꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯅꯥꯆꯨꯡꯂꯨꯗ꯭ꯔꯦ ꯍꯟꯗꯨꯅꯁꯨ ꯀꯥꯞꯈꯤꯗꯦ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯩꯍꯥꯛꯇꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯊꯥꯡꯒꯩ ꯁꯦꯡꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯅ ꯅꯣꯡꯃꯩ ꯒꯨꯂꯤ ꯀꯌꯥ ꯄꯥꯏꯁꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯑꯁꯤ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ ꯑꯄꯥꯅꯅ ꯀꯥꯞꯄꯛꯄ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯀꯤꯖꯕꯅ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯦ ꯗꯪ ꯍꯦꯛꯇꯃꯛ ꯆꯣꯡꯕꯅꯤ ꯃꯃꯩꯊꯪꯗꯗꯤ
ꯑꯩꯅ ꯄꯥꯈꯠꯃꯟꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ, ꯃꯗꯨ ꯖꯪꯒꯜꯗ ꯋꯥ ꯃꯩ ꯆꯥꯛꯄꯗꯒꯤ ꯄꯣꯈꯥꯏꯔꯛꯄ ꯃꯈꯣꯜꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯊꯅꯥ ꯁꯪ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯁꯪꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯅ ꯂꯣꯏꯅ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯈꯧꯄꯨꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅ ꯌꯧꯔꯛꯀꯗꯕ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯊꯅꯥ ꯁꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯦꯛꯆꯤꯜꯂꯛꯄꯗ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯄꯤꯛꯄ ꯅꯥꯄꯣꯝ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯖꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯨꯔꯈꯥꯁꯤꯡꯅ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯥꯛꯄꯗ ꯃꯈꯣꯏꯕꯨ ꯎꯔꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯊꯨꯅꯃꯛ ꯃꯈꯣꯏ ꯍꯟꯗꯣꯛꯈꯤꯔꯝꯃꯤ, ꯍꯥꯏꯐꯦꯠꯇꯪ ꯃꯥꯌꯣꯛꯅꯔꯝꯂꯒ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯅꯥ ꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ꯫ ꯆꯦꯡ ꯈꯥꯎ ꯈꯥꯎ ꯂꯩꯔꯝꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯦ꯫ ꯊꯥꯒꯤ ꯆꯥꯅꯕ ꯑꯣꯏꯅ ꯃꯍꯥꯔꯥꯖꯅ ꯃꯥꯒꯤ ꯒꯨꯗꯥꯝꯗꯒꯤ ꯊꯥꯔꯛꯄꯗꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯜꯂꯦ꯫ ꯂꯣꯏꯅꯃꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯄꯨꯕ ꯉꯝꯕ ꯑꯗꯨꯝ ꯄꯨꯍꯜꯂꯝꯃꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯐꯪꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯥꯁꯤꯡꯒꯤ ꯑꯣꯏꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯐꯪꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯂꯨꯅ ꯊꯣꯛꯏ, ꯑꯃꯁꯨꯡ ꯑꯃꯨꯛ ꯑꯅꯤꯔꯛꯇꯒꯤ ꯍꯦꯟꯅ ꯑꯍꯤꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏ ꯆꯥꯛ ꯆꯥꯗꯅ ꯆꯠꯄ ꯌꯥꯎꯏ꯫ ꯅꯤꯌꯣꯝ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯔꯦꯁꯟ ꯇꯪꯈꯥꯏꯃꯛꯇꯃꯛ ꯐꯪꯂꯕꯁꯨ ꯑꯩꯈꯣꯏꯅ ꯆꯥꯛ ꯐꯪꯅꯅꯕ ꯊꯧꯔꯥꯡ ꯑꯃꯁꯨ ꯇꯧꯈꯤ ꯂꯝꯕꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯥꯒꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ꯫ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯅꯥꯒꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯍꯟꯗꯣꯛꯂꯛꯄ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯄꯨꯂꯞ ꯂꯦꯞꯂꯒ ꯑꯄꯥꯅꯅꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯌꯥꯎꯏ꯫ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯈꯛ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯕꯗꯒꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯍꯟꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨ ꯀꯥꯟꯅꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ꯫ ꯀꯦꯞꯇꯦꯟ ꯀꯥꯎꯂꯤꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯅꯠꯇꯅ ꯂꯝꯕꯤꯒꯤ ꯑꯌꯥꯝꯕ ꯃꯁꯥꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄꯗꯨꯁꯨ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯒꯣꯜ ꯇꯣꯡꯕ ꯌꯥꯗꯅ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅ ꯇꯣꯡꯒꯗꯕ ꯁꯒꯣꯜ ꯁꯥꯕꯜ ꯃꯊꯛ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯨꯝ ꯑꯌꯥꯡꯈꯜ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯟꯅꯖꯈꯤ꯫ ꯈꯣꯡ ꯊꯝꯗ꯭ꯔꯕ ꯈꯣꯡꯅꯦꯠ ꯑꯗꯨꯁꯨ ꯁꯒꯣꯜꯒꯤ ꯉꯛꯁꯝ ꯃꯊꯛꯇ ꯀꯥꯔꯟ ꯊꯝꯂꯒ ꯌꯦꯡꯕꯗꯗꯤ ꯁꯥꯕꯜ ꯃꯃꯥꯏ ꯃꯥꯟꯅ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯣꯡꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯨꯝꯊꯔꯛꯄꯁꯦ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯉꯝꯅꯕꯁꯨ ꯍꯣꯠꯅꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯩꯒꯤ ꯈꯨꯖꯦꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯗꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯆꯥꯎꯅ ꯄꯣꯝꯈꯠꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯝꯈꯩ ꯅꯛꯁꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯑꯣꯛꯅꯈꯤ꯫ ꯑꯋꯥ ꯑꯅꯥ ꯊꯣꯛꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯏꯪꯊꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯆꯕꯗ ꯎꯅꯔꯨꯕꯅꯤ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯀꯣꯏꯕꯗ ꯂꯩꯕ ꯖꯪꯒꯜ ꯑꯗꯨꯗ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯇꯣꯜꯂꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯈꯣꯏ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯐꯤꯖꯤ ꯄꯥꯏꯔꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯆꯠꯇꯅꯕ ꯈꯝꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯐꯥꯎꯕ ꯄꯨꯕꯤꯔꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯟꯅꯕ ꯍꯥꯏꯈꯤ꯫ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯅꯤꯇꯤꯒꯤ ꯊꯕꯛ ꯑꯗꯨꯅꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯆꯣꯛꯊꯅ ꯋꯥꯅ ꯂꯝꯁꯥꯡ ꯆꯠꯄ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯛꯆꯥꯡ ꯄꯨꯝꯇꯦꯛ ꯇꯦꯛꯅ ꯑꯃꯨꯛ ꯇꯨꯝꯕ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯂꯝꯈꯩ ꯂꯥꯟꯊꯣꯛꯂꯒ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕꯒꯤ ꯑꯣꯏꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯖꯤꯔꯤ ꯇꯨꯔꯦꯜ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯣ ꯃꯥꯔꯆ ꯊꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫
khudong thiraba akiba kayagi marakta ehak yamna wana lakraba matungda wari singado amuk lijaba ngamna hingbadi hinghore hakchang na yekpadi aikhoi kanada su thokhan bi khide awaba kaya adugi mathakta aikhoi kolera na sunaramba yabani adugo madudagi aikhoi bo ngapthok pikhi aduk yam khraba nupa sing adugi marakta nupi ama oina ithanta tarak tarak yawbado aigi ifamdadi saruk ani thokna awaba oikhibani adugo makhoi sing adugi mafamda aihak ase karisu thoidokpa polum ama oide haiba makhoi gi wahai tabada aina wajakhiba pumnamak ado arembadi takhidre ikui kuidana mi kharana sumna haiki madudi kasarda mayam handoknarakpagi maruoiba maram amade aina matam adumaktada manipurda leiroba aigi upai leijadraba itau adugidamakki yamna kansinbagi mawongda officer sing aduna kasara phauba chayetnana handoknarakpagi wafam ama lanmi sing maruoina gurkha singgi fajaba mingsatpu sing thabikhi haina adubo aigi pukningdadi makhoigi marakta nupi ama yauri amasung mangonda khudong thiba leire haiduna so makhoi aikhoigi thauni khanariba thabaksing aduda makhoibu thingani panthagani haibasi aihak pak khanjaba ngamde karigumba matamda makhoina ahing aduma residency da leithanaba warep taramba thoklabasu makhoigi tawpham thoklaba aduda aigi wafam karisu leihalamloi kasarda handorakpa asigi maramsu aigi oina phai natraga phatte haiba karigumba wafam amata haijadaba sigumna aina khanjai madudi England bu ikai khumnajaba si nupa oiba singi mafamda tana aikhoi nupi oibi singnasu luna khanjaba amani haibasi amasung aikhoi gi punsida sifai oiba amadi lamdam asigidamakta lan thengnaba haibasi aikhoi gi sinpham natrabasu karisu singnajade madudi tanja adubu lakpa thoklabadi aikhoi England gi nupi singsu khwaidagi thauna phaba sifai amana tawbagumna nupa singda chap manana magi punsibu karisu thausaruba tawdana pukchel chawthokna lemjana chongthokpagi mathawna adu aikhoi pumnamakki mafamda lei haibasi ai kallubada nungaije madudi aina panjariba sigumlaba wafam asidi manipuri gi wari ga mari leinaruba miyoi kaya adugi mafamdadi phongdoknadaba wafam ama oikhibane pukchel sengna fajana mingchat phangjabada mihauba amasung England thagat piriba nupi amabu khajiktang phawba nungsibibagi wakhal khaningdaba pukchel pikpa miyoi kharagi wafam natana haina khriba adu kari sunatte amabu oire ehakpu thagat pirakhiba adudi matik chana piraba mana mathum kaya dagi su helabane amasung atai English nupi kaya amasu chap manaba aigi phibam adugumbagi makhadadi masana dum tawragadaba ngaktani Mars tang kulhumdoidagi April ama phawbagi manungda oikhiba thodok kaya na thallaba numit kaya ni adugi akuppa maram singdi kari amata khangna khidrabani Bharat laiba achauba thaupuba singi mafamda loinana Mr. Quinton na chathakhiba thabak amasung mahak kadai yaukrabage kadai da leiriba haibana chingba sengna khangnakhiba haibabu mahak Manipur da di yaukre amasung madugi makha taba oina mahakna yaurabagi matung mathangi numit maktada amuk halakpagi thaurang adumari jobras amasung sarkari hukum indabana maram oiduna ngamkhidre haibasini makha tarak poina lan adugi paude lan horakpaga khudakta telegraph mari kakthat khibagi maramna Bharat laiba headquarters ta thaba chungam ngamkhidre hi pau thanabagi matangda apanba pirakleba sigumba sidi mayamna phattaba mangolni haina khanaba yaba adumak hek oide maramde telegraph mari kakthat pahaiba sidi Manipuri singna pamjana hainajaba thabak amani sok lising amaga chanipan mari budragi September da thokhiba lalho adudasu makhoina tongan ba maikeida ani ahum thokna telegraph mari thadat khibani asumna numit kayani nong magi hojin khiba
amasung telegraph marisu adum tattuna leikibana Manipurda kari karamna tauriba haibana chingba kariguma makhalgi pau amatasu thau puriba sobasingda yauhan khidre mi pumnamak mi painaba helakhi pangang da ngangna bo wafam kaya so lamdam masigi miyoi singdagi sandokna rakhi amaromda kohima yongna lakpa ngamkiba lalonba miyoi kharanasu mi pumnamak hatkre haibagi pauna chingba purakhi asigi matungdari pakhatnaba helakle numit khudingi oina ngamkhai wang malalaba lam maduda anau anauba ngangnaba kaya sutaba phanglakle madudi hehak loinana mi ama ani di nanthokre aduga atai aduna hatkre natraga bondi oina phaure haibana chingba ihan hanba asengba paude aikhoigi kambudagi taba phangkhi tarik 38 da officer amana lanmi gi oiba athuba khongchatta misam amadi sipai singi pau puduna lakhi mana lakpagi matung nongmagi matamda Manipurdagi nanthokuna chatkhiba amasung mafam aduda bandi oiduna phahauraba miyoi pumnamak adugi maming matha pumnamak Bharat sinba thungna khanghankhi amasung pung kharagi manungda amuk pawadu England yokhi miyoi kharagi mafamdadi pawadu tabada awaba koklamba su yai adubu miyoi kaya amadi leiri makhoina paw adubu pabada natraga tabada mana nungsijaba phahauraba miyoi kaya adugi marai bakta kari tamlamlabage haibadu khallubada magi pukningda akibagi wakhal kaya laklamgadaba adu aina ziri dalaiba pothasan adu yaurakpada aingonda phaurakhiba wakhal adudi nupi oirabasu nupa oirabasu numit tarani chupna setliba phirol hongdoktabada kari oibage haibadu khangdaba singnadi pak khangba ngamlaroi mafam aduda aigidamak sem saraba ka amaga irujafam amaga leiramle aina maduda nungai jakhibadudi atai nungai ba amaga sumanaba yawai numit tarani gi matungda aigi ahanba oina irujafam khudeng adu phangjabada pung kaya chupna ai tap adugi manungda leiningba phaukhibani aina lamsang salakpada churaba segairaba phirol sing adu kona muk Lakhimpur yaudri phauba sechin chasinba tarabasu amuk inauna hakchangda iseng sengbagi wakhal adumadi achumbamak nungaibagi masakni aigi hakchangda kakphai sikpham ngakta leirami kakphai sing adugi ama ani khakti aina phi lauthokpa matam phawada aigi hakchangda yauramba thengne numit humni marini phawba hakchangda yauraklambagi maramde aikhoina lakpagi khongchatta kakphai ngakta ngairaba mafam amada nongma ahing lelakhiba aduni madu turel amagi mapandani yamna suchotpa kakphai sing adudi hekta sangu thoraktuna mipum khuding chikhibani adubu nupa singde aina chiktanaba honajaba adudagi hena makhoigi masada sikhandaba ngamme aisu jiri turel yauroktriba phawbadi amasung phirol lauthokuna aru anangi maramda pukning hek changba ngamdriba phawbadi makhoina chikpa kaya ama khangba takhibani ahing adumadi ai phamungda tumjaba phangle nongan phung tawraklabada bengun khonglakpa adudi ai sukhau hogat ningkhide aikhoi amu chatpa horame mail tara lapna leiba Lakhimpur kauba mafam ama yaunaba mafam adu yaubadadi Manipurda amuk chatkhinaba sifai kambur singsu pulap leirambado thengnare Lakhimpurdadi aigi darkar oiba potchai phirol na chingba pumnamak phangle makoi sing adu aigi da maktani haiduna kasarda leiba nupi singna thabirakpa ngaktane makoi gi adugumba pukning wakhal adugi da makta aina makoi gi da makta mangol nijakhi aruba phirol setpagi nungaiba pokpa sidi somatningai gi masakni aikhoi nupi singna chinglemna phajana setningba dumak thokna phirol sing aduna aingonda achaba oidrabasu aigi oina leijakhiba tai phirol singdagidi makhoi aduna hena phajabagum thoklammi phi sing adu loina tarui amasung aigi mitta
ख्वाइदगी हेन सुमच्चब पेंजबसु मदुनी असिगी मतुंगदा अखोई अयुकी चरा वानबसु फंगले मतम सांगना चरा वालक्त्रबने अदुना पुमनमक अदु पंगहाउदा हाउख्रे चरा वानब हेक लोइबगा अखोई पुमनमक युम युमदा चिठी इनब फमथनरमे अइंगोंददी अवाब कया खांगलक्लबगी मतुंगदा अकीब फंगना खुदोंग थीख्रब सिंग अदुबो अमुक वहैना फोंदोकपा हाइबसी अवाबगी मसक अम ओइरमे असिगा लोइनना अखोइना हुंदोकलमलब मखोइ अदुगिदमक्तसु पुक्निंग असिदा यामना लांगतकनरमे कोना अमुक खलै अइना करिगुंबा ईदब तारबदी मतुंगदा अमुक पुमनमक अदो फोंदोकपगी थौना लेरक्लरोय असुमना खनबदगी ममै थंगददी मरिक चुमलब पाउदम अमा मथंगी दागता थाखिनबगी थौरांग तौरे नुमित अदुदी अखोइ लखिमपुरदा पंदुना लेरगा मथंगी नुमित की अप्रैल की तारीख 2 की नुमिदांगदा तारीख 3 की अयुक हाइरबसु यारे कसार योबा फावबा माइल 13 लापना इकोन कोनबगी ओइना चटपा तारे अखोइना चत्रिङैदा अकोइबदा लैबा चा थाफमदा थबक तौबा मियोइ कया मरुमना अखोइबु उनबा लाखि अमसुंग अखोइगी इचिनमकना लीखिबा नानथोरकपगी वारिसिंग अदो मखोइसु खंगहौरे थुनमक अखोइगी पाव असिदि अखोइना कसार यौद्रिङैदा हानना कसारगी मफम खुदिंग यौरमले अखोइबु थौजानबीबगी थबक्ति मिपुम खुदिंगमक्की मफमदा लैखि अइगिदमक्ता अथताई ओइना नुंगाइनबा होटनबिखिबा सिंग अदुदि पुक्सेल चावबगी मतिक मसिंग थीबसु वागने थौदोकसिंग असिगा लोइनना अइना कसार यौरक्लबा मतमददि अयसे थौना फबी नुपी अमगा चप मानना खनरमले असोय अंगाम लेतना अइबु अमुक मफम मरुदा उबदा कनासु थमोय अमदि पुक्सेल सेंगना हराउना खिदबा यावखिदे अइना मखोइदगी फंगजखिबा थौजाल अदुदि अइना हेक हिंगलिबा मखै काउथोकपा सुकंगम ngamlaroy पुमनमक अदुगी मरक्ता अइगी हानगी अरीबा मरुप मपांग खरसु यावरी मखोइसिंग अदुना अइबो मागी मयुमदा पुसिनबीदुना ओकपीखि अमसुंग अइगी नुंगाइनबा होटनजबदा मखोइना हेक ngamjaba pumba pangthokpikhiba मखोइ अदुगी मफमदसु अइना लमन नम तोनसिनजरे होय अइना मखोइ अदुगी ममिंग अदो मफम असिदा लोइना इरोबदा मखोइना यानिंगलमदबसु याय अदुबो अइना इजरीबा अकीबगी मसक ओइरबा खोंगचत असिगी वारी सिना भारत लेहौरिबा मखोइगी अराप युम मदु यौरकपदा मखोइना खंगबिगदबदे मखोइगी मफमदा लेखिबा अइगी नुंगसीजबा अमसुंग लोरबा चिक्लबा मतमदा अइंगोंदा तौबिखिबा थबकसिंग अदुगी तौबिमल खंगबा ओइना अइना इजरीबा सिदा पुमनमक अदुबो पंजबगी खुदोंग चाबा अदुदि अमुक नानथोकहनखिदरे हाइबसिने अमुखन्ना अय वारी सामिनजबा याबा नुपी ओइबी अमा अइगी नाक्ता लैबा सिसु नुंगाइबगी मसकने हौखेबा खोंगचत अदुदा लोइनरखिबा मिपुम खुदिंगी मफमददे अखोइगी इंग्लिश नुपासिंग असे अरुबा चांगेंगी मतमदा कयागी मतिक मसागी ओइजबा थीदबा अमसुंग कयाम थौजाल हैखिबा हाइबदो अइंगोंदा उत्पीख्रबसु अइहाकमा यावबदा मखोइना पोलुम ओइरे हाइबदो अइगी वाखलदा करिगुंबदसु फौहनखिदबा अदुनि मरक मरकता अइगी पुकनिंग हक्सांग सोंथरक्लबदा अइना पंखन खलकपा वाखलसिंग अदो मखोइना इंगना तपना नेमथाहनखि अमसुंग अइना तौरिबा पुंबा अइबु थागतपिदुना अवाबगी थबक कया अदुबो मखा चथबा ngambagi थौना हापीखि लोइनना अकीबा अवाबा खोंगचत अदुबो खांगबदा अइगी टेंग पांगबिखिबने चयोल अमरोमदे मरुप मपांगसिंग लोइनना अइहाक कसारदा अदुम लेरे अदुबो वाखल असिददि अइगी पुरोइबगी खल्लुबदा पोथाफम सुखंग खंगलमदे मयामना हाइनबदे महाकमदे महाक लोइनबा पुमनमक करिसु असोय अंगाम यावरमलोय हाइबा सिनि अदुबो अइगी पुकनिंग असिददि अकीबा वाखलना पिक थल्ले हौख्रबा मतमदा थोकिबा लालहौ कयागी वारी निंगसिंगै अमसुंग बंदी ओइरबा मियोय कयाबो कनबीनबा लाखिबा मिकुप अदुमक्तदा हतोकपीखिबगी वारीना चिंगबसु अइना पाख्रबने
ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯑꯀꯤꯕ ꯄꯣꯛꯈꯤ ꯃꯗꯨꯗꯤ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯖꯨꯕꯔꯥꯖ ꯑꯗꯨꯅ ꯃꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇꯁꯨ ꯌꯥꯅꯔꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯕꯟꯗꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯅ ꯑꯀꯤꯕ ꯄꯤꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯉꯛꯏ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯍꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯆꯤꯊꯤ ꯑꯅꯤꯈꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯑꯩꯅ ꯅꯥꯟꯊꯣꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯗꯨꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯊꯥꯈꯤꯕꯅꯤ ꯆꯤꯊꯤ ꯑꯗꯨ ꯐꯤꯚꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯅ ꯏꯖꯕ ꯌꯥꯕꯤꯈꯤ ꯃꯗꯨꯗꯤ ꯁꯣꯝꯗ ꯇꯧꯔꯤꯕ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯕꯨ ꯀꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯋꯥꯍꯩꯅ ꯄꯟꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯋꯥꯍꯩꯒꯤ ꯑꯇꯦꯟꯕ ꯄꯔꯦꯡ ꯈꯔꯗꯪ ꯑꯩꯅ ꯏꯖꯕ ꯉꯝꯈꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯈꯔ ꯀꯣꯛꯆꯈꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯈꯪꯂꯝꯒꯗꯕ ꯂꯥꯡꯇꯛꯅꯕꯒꯤ ꯃꯩꯁꯥ ꯑꯗꯨ ꯉꯥꯛꯊꯣꯛꯈꯤꯕ ꯉꯝꯂꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩꯅ ꯇꯧꯔꯝꯕ ꯑꯁꯥ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯑꯀꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯂꯞꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯩꯅ ꯀꯁꯥꯔꯗ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯕ ꯃꯇꯝꯗꯅꯤ ꯊꯤꯟꯗꯅ ꯁꯤꯐꯥꯏ ꯀꯥꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯈꯤ ꯔꯦꯖꯤꯃꯦꯟ ꯀꯌꯥꯒꯤ ꯁꯤꯐꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯤꯛ ꯊꯟꯈꯤ ꯑꯩꯍꯥꯛꯀ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯁꯤꯐꯥꯏ ꯄꯨꯝꯅꯃꯛ ꯍꯟꯅ ꯑꯃꯨꯛ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯦꯛ ꯈꯔ ꯆꯪꯁꯤꯜꯂꯨꯏ ꯑꯁꯣꯛꯄꯁꯤꯡ ꯊꯝꯂꯤꯕ ꯀꯁꯥꯔꯒꯤ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯑꯅꯤ ꯑꯍꯨꯝꯂꯛꯇꯤ ꯆꯠꯂꯨꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯎꯅꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯎꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯃꯥꯟꯈꯤꯕ ꯑꯩꯈꯣꯏꯅ ꯊꯨꯡꯈꯤꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯆꯞ ꯆꯥꯅ ꯅꯣꯡꯃꯒꯤ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗ ꯁꯤꯂꯣꯡꯗꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯁꯦꯡꯕ ꯄꯥꯎ ꯈꯪꯍꯜꯂꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯍꯧꯕ ꯃꯤꯁꯛ ꯑꯗꯨꯗꯒꯤꯅꯤ ꯋꯥꯔꯣꯜꯗꯤ ꯕꯟꯗꯤ ꯄꯨꯝꯅꯃꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯊꯨꯡꯂꯨꯕ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯅ ꯎꯖꯈꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯃꯈꯨꯠꯇ ꯄꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯍꯥꯛ ꯃꯥꯒꯤ ꯕꯪꯒꯂꯣꯗ ꯂꯩꯕꯅꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯈꯤ ꯑꯔꯪꯕ ꯅꯥꯄꯨ ꯃꯆꯨꯗ ꯊꯥꯔꯛꯄ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯁꯦ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯗꯤ ꯐꯠꯇꯕ ꯄꯥꯎ ꯉꯥꯛꯇ ꯑꯣꯏ ꯚꯥꯔꯠꯇꯗꯤ ꯌꯥꯝꯅ ꯊꯨꯕ ꯄꯥꯎꯁꯤꯡ ꯑꯁꯦ ꯑꯔꯪꯕ ꯅꯥꯄꯨ ꯃꯆꯨꯒꯤ ꯆꯦꯈꯥꯎꯗ ꯍꯥꯞꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯝꯈꯤꯕꯗꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯪꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯍꯥꯛꯁꯨ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯛ ꯍꯛꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯩ ꯈꯪꯂꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯄꯃꯛꯇꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯔꯨꯞ ꯑꯗꯨꯒ ꯎꯅꯔꯦ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯂꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯔꯒ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤ ꯍꯩꯅ ꯇꯝꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯕꯗ ꯑꯣꯏꯈꯤꯕ ꯃꯍꯥꯛꯀꯤ ꯑꯔꯨꯕ ꯑꯗꯨ ꯑꯩ ꯈꯪꯈꯤ ꯃꯃꯤꯠꯇ ꯇꯅꯤꯛ ꯂꯩꯈꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯄꯥꯎ ꯑꯗꯣ ꯇꯝꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗꯗꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯈꯤꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯕ ꯉꯝꯗꯅ ꯂꯨꯝꯈ꯭ꯔꯕ ꯄꯥꯎ ꯑꯗꯨꯒꯤ ꯁꯥꯐꯨꯅꯤ ꯑꯩꯍꯥꯛ ꯋꯥꯟꯊꯗꯨꯅ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯃꯁꯨꯡ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯁꯣꯏꯗꯕ ꯑꯁꯦꯡꯕ ꯄꯥꯎ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯒꯨꯝꯅ ꯑꯩꯅ ꯂꯧꯈꯤ ꯑꯋꯥꯕꯒꯤ ꯑꯍꯤꯡ ꯑꯃ ꯂꯦꯟꯕꯗꯨ ꯈꯥꯡꯕꯗ ꯍꯦꯟꯅ ꯋꯥꯈꯤꯕꯒꯤ ꯃꯔꯝꯗꯤ ꯄꯥꯎ ꯑꯗꯨ ꯂꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯥꯒꯤ ꯁꯦꯡꯐꯥꯠꯇꯕ ꯃꯉꯥꯜ ꯑꯃ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯂꯩꯔꯝꯃꯤ
ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯀꯨꯞꯄ ꯄꯥꯎ ꯐꯪꯂꯦ, ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯀꯨꯞꯄ ꯄꯥꯎ ꯑꯗꯨꯗꯒꯤ ꯍꯥꯟꯅꯗꯤ ꯁꯦꯡꯗꯕꯅꯤ, ꯑꯔꯥꯟꯕꯅꯤ ꯈꯟꯖꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯕꯣꯟꯗꯤ ꯄꯨꯝꯕ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯤꯊꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯁꯣꯛꯅꯕ ꯂꯥꯟꯐꯝꯗ ꯃꯈꯣꯏ ꯃꯥꯏꯊꯤꯕ ꯐꯪꯈꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯩꯗ ꯍꯥꯏꯔꯛꯄꯗꯤ ꯃꯍꯥꯛ ꯁꯨꯈꯪ ꯈꯪꯗꯅ, ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨꯕꯔꯥꯖ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯁꯥꯡꯊꯅ ꯈꯟꯗꯨꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ꯫ ꯌꯥꯝꯅ ꯀꯨꯏꯈꯤꯗ꯭ꯔꯤꯕꯅꯤ, ꯍꯧꯖꯤꯛꯁꯨ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕꯅꯤ, ꯈꯟꯊꯔꯨꯕꯗ ꯊꯣꯏꯗꯣꯛꯅ ꯃꯌꯦꯛ ꯁꯦꯡꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕꯅ ꯄꯟꯊꯨꯡ ꯑꯣꯏꯈ꯭ꯔꯕ ꯋꯥꯔꯤꯁꯦ ꯐꯣꯡꯗꯣꯛꯆꯕ ꯉꯝꯕꯒꯤ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯤꯈꯨꯠ ꯆꯟꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯅꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯂꯧꯅꯝꯒꯤ ꯂꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯕꯨ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯁꯥ ꯑꯃꯠꯇꯁꯨ ꯂꯩꯇꯅ, ꯃꯁꯥ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕꯒꯤ ꯎꯄꯥꯏꯁꯨ ꯌꯥꯎꯗꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯣ ꯃꯈꯨꯠꯇ ꯌꯣꯜꯍꯤꯡ ꯆꯟꯕꯒꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯈꯪꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯪꯍꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯝꯒꯗꯕꯗꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯃꯁꯤꯡꯁꯨ ꯈꯖꯤꯛꯇꯅꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯥꯅ ꯊꯤꯟꯕꯤꯕꯒꯤ ꯑꯃꯁꯨ ꯁꯤꯗꯨꯅ ꯇꯥꯔꯕꯅꯤ ꯂꯩꯕꯥꯛꯇ, ꯑꯃꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯄꯗ ꯑꯁꯣꯛꯄ ꯑꯗꯨꯃꯁꯨ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯁꯧꯒꯠꯇꯨꯅ ꯆꯠꯍꯜꯂꯝꯒꯅꯤ꯫ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯈꯔ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯉꯥꯜ ꯑꯃ ꯂꯥꯛꯈꯤꯕꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯪꯈꯤꯕ ꯑꯋꯥꯕ ꯑꯗꯨꯃꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯐꯪꯈꯤꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯠ ꯃꯤꯅꯩ, ꯑꯋꯥ ꯑꯅꯥ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨ ꯑꯃꯨꯛ ꯁꯥꯡꯊꯅ ꯈꯪꯈꯤꯗꯕ ꯑꯗꯨꯗ ꯀꯥꯞꯄꯛꯈꯤꯕ ꯑꯆꯧꯕ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯇꯥꯔꯝꯂꯔꯣꯏ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯃꯌꯨꯝ ꯑꯗꯨꯗ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯝꯂꯔꯣꯏ꯫ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯗꯨ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯃꯩꯔꯤꯅ ꯆꯥꯛꯄꯗ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯄꯩ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯕ ꯑꯗꯨꯁꯨ ꯃꯍꯥꯛꯇꯤ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯍꯥꯛ ꯏꯊꯟꯇ ꯇꯔꯛ ꯇꯔꯛ ꯌꯥꯝꯅ ꯋꯥꯅ ꯆꯥꯗ ꯊꯛꯇꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯇꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯀꯣꯝꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯃꯔꯝꯗꯤ ꯑꯀꯤꯕꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯗꯤ ꯑꯋꯥꯕꯅ ꯊꯜꯂꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯂꯧꯖꯕ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤꯁꯨ ꯈꯪꯈꯤꯗꯔꯦ, ꯀꯔꯤꯁꯨ ꯇꯥꯈꯤꯗꯔꯦ꯫ ꯔꯦꯖꯤꯗꯦꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯏꯁꯣꯔꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯕꯈꯛ ꯉꯝꯖꯔꯝꯂꯣꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ, ꯂꯥꯛꯄꯗ ꯐꯪꯈꯤꯕ ꯑꯋꯥꯕꯗꯨꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯉꯥꯛ ꯁꯦꯟꯖꯅ ꯂꯥꯛꯈꯤ, ꯑꯃꯁꯨꯡ ꯋꯥꯈꯜ ꯑꯗꯨꯃꯛꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯣꯏꯖꯈꯤ꯫